MP Bimolna Parliament Nikhan Bangam Kibasi Manipur ki political history da ahan bani and loken pandam paujede ki loko jabani patok jari Manipur ki MP Dr. Angomsa Bimol akoi jamna Parliament session da ahan bo oina thamkiba wafamna Parliament Nikhan Bangam Kibasi Manipur ki political history da ahan bani haina Manipur Press Congress Committee ki president oiramba and loken aphodorakli Sangai Prodha Liba Nambol Kendra ki ex MLA asigi mayumda paumi singa unaba amada mahakna hai Manipur da sahi helaba irang asina piriba saitheng asidi center gi asoiba kya atienba minute khara gi manungda Dr. Bimolna Parliament da thamkiba asi myam punamak na thagatne ribani haiki MP asina thamkiba wafam aduda core issue yaude haina BJP na maral siriba asi maram chade hairaduna mahana makhata na hai Suspension of operations su lokthokpa haiba city state ki subject ni NRC chanahanbagi matangda su Union Home Minister na hanadagi chanagani haiduna leiraba wafam amani lakliba July ki kulhumdoi dagi Parliament session amuk chathaba horakpada Manipur ki MP Dr. Bimol amadi Alfred Arthur anina Manipur myam ki interest ta maru oiba wafam kya pukhalakhini haiba thajaba phongdokhi Loinana Dr. Bimol Parliament da thamkiba wafam adugi matungda Prime Minister Narendra Modi na Rajya Sabha da thamkiba wafam adudi myamna apienba oikidabra haiba asi myamna khangnaraba wafamni Prime Minister na thamkiba wafam aduda Manipur gi issue asigi solution oiba yaba wafam amata pankidabagi maramna karigino hainasu ex MLA asina hanglakli Maitai amadi kuki proof sing yaudaba forum ama semduna Jiribambo mahausa ki punsida hanjinaba honagadawri Paunil khon pauche de kilokachari pathokchari Jiribam district asida tungan ba furup kayana khundariba district asida handak mahausa ki punsida sauna akaiba pirakpa asida hanagum Jiribam ki mahausa ki punsida hanjinaba haiduna nauna semba tungan ba furup sing yauba Jiribam district reconciliation forum ki maikaidagi myam ki mating nizari haina ngasi Jiribam ki PWD Guest House ta pangthok pa paumi singa unaba amada Jiribam District Reconciliation Forum ki spokesperson Mithiu Kamaina phongdokre Mithiu Kamaina makhata na haikhiba da handak Jiribam da nauna mitai amadi kuki hairiba forum ani yaudana Bengal ki Muslim maitai Pangal Bisnupriya amadi Rongmai hairiba kanglup asina punsilaga hojik Jiribam da mitai amadi kuki proof anisiga puna phamina duna wari saba ngamdragasu makoi gi apam pam da adu ekoi gi reconciliation forum gi mating dagi maitai gi apam bana karino kuki gi apam bana karino haiba adu kalup ani da khanghalabadi athuba matamda Jiribam da santi prokpa ngamnaba honagani haiba thajai masida jiri myam nasu ekoi ba support tobiu Jiribam da santi oina kanglup furup khudingmak nungsi chanana lainabagi damakta hairiba forum asi semjabani aduga ekoina semjariba asi forum asina political gi oiba khudong chaba launaba nate kanglup amatada soknaba semba forum su nate sumnatagi Jiribam da santi proknabagini adu Jiribam gi myamnasu santi pamba ngaktani ekoina hairuba chaluba matamda ekoi gi wa tabi masina takpadi Jiribam da santi soidana hanjilakani haina Thajaba thame haiba wafam kya so phongdokki ngasi ge paw gi phamadu forum asigi convener PK Dyas co convener Pausing Kamai co convener Vice Ahmad amadi spokesperson Mithiu Kamaina singba member kya amasu saru yakhi ningsingba yai Jiribam district reconciliation forum haiba forum asi jun gi tang 19 Englishingani kunmari da Bengali Muslim Bengali Hindu Maitai Pangal Bisnupriya amadi Rongmai gi mioi kuni thoina saba furup ama semkibani